ꯂꯩꯔꯦ ꯁꯤ ꯁꯣꯝꯗꯩ ꯆꯦꯜꯂꯛꯄ ꯏꯁꯤꯡꯗꯨꯅꯤꯀꯣ ꯉꯁꯥꯏꯒꯤ ꯁꯣꯝꯒꯤ ꯏꯁꯤꯡꯗꯣ. ꯍꯦꯜꯂꯣ ꯒꯥꯏꯁ, ꯋꯦꯜꯀꯝ ꯕꯦꯛ ꯇꯨ ꯃꯥꯏ ꯅ꯭ꯌꯨ ꯚꯤꯗꯤꯑꯣ. ꯃꯌꯥꯝ ꯉꯁꯤꯗꯤ ꯚꯤꯗꯤꯑꯣꯁꯦ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯚꯤꯗꯤꯑꯣꯁꯦ ꯉꯁꯤꯒꯤ ꯑꯩꯅ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯄꯨꯔꯛꯏꯁꯦ. ꯉꯁꯤ ꯚꯤꯗꯤꯑꯣꯁꯦ ꯃꯌꯥꯝ ꯑꯦꯟꯖꯣꯏꯃꯦꯟ ꯍꯥꯏꯗꯤ ꯃꯌꯥꯝ ꯅꯨꯡꯉꯥꯏꯕꯩꯗꯤ ꯅꯠꯇ꯭ꯔꯦꯀꯣ. ꯑꯗꯣ ꯃꯌꯥꯝ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏ ꯑꯁꯥꯝ ꯀꯁꯥꯔꯗꯁꯨ ꯏꯁꯤꯡꯁꯦ ꯃꯐꯝ ꯀꯌꯥꯗꯁꯨ ꯊꯨꯝꯅꯔꯦ. ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯃꯨꯗ꯭ꯔꯥꯄꯨꯔꯗꯁꯨ ꯏꯁꯤꯡ ꯏꯆꯥꯎꯒꯤ ꯐꯤꯕꯝꯁꯦ ꯃꯌꯥꯝ ꯀꯃꯥꯏꯅ ꯇꯧꯏ ꯍꯥꯏꯕꯗꯣ ꯃꯌꯥꯝ ꯉꯁꯤ ꯚꯤꯗꯤꯑꯣꯁꯤꯒ ꯎꯠꯆꯔꯛꯀꯦ. ꯑꯗꯨꯝ ꯃꯈꯥ ꯇꯥꯅ ꯑꯗꯨꯝ ꯌꯦꯡꯕꯤꯌꯨ ꯃꯌꯥꯝ. ꯁꯤꯅ ꯃꯌꯥꯝ ꯀꯩꯅꯣꯅꯤ, ꯑꯩꯈꯣꯏꯒꯤ ꯃꯌꯥꯏ ꯂꯩꯀꯥꯏꯒꯤ ꯍꯥꯏꯗꯤ ꯃꯌꯥꯏ ꯂꯩꯀꯥꯏ ꯂꯝꯕꯤ ꯑꯍꯨꯝ ꯊꯣꯛꯄꯗꯨꯒꯤ ꯁꯣꯝꯗ ꯂꯝꯕꯤ ꯃꯆꯥ ꯑꯃ ꯊꯣꯔꯛꯄꯗꯨꯅꯦꯕꯀꯣ. ꯁꯤ ꯂꯝꯕꯤꯁꯤꯅꯦꯕ. ꯁꯤꯗꯤ ꯂꯧꯕꯨꯛꯀ ꯌꯥꯝ ꯁꯝꯅꯕ ꯂꯝꯕꯤꯅꯦꯕꯀꯣ. ꯑꯗꯣ ꯁꯤ ꯂꯩꯔꯦ. ꯁꯣꯝ ꯁꯥꯏꯠꯀꯤꯁꯤꯗꯤ ꯀꯩꯁꯨ ꯑꯗꯨꯛ ꯌꯥꯝ ꯍꯦꯟꯖꯟꯅ ꯏꯁꯤꯡ ꯊꯨꯝꯕ ꯍꯥꯏꯗꯣ ꯑꯣꯏꯗ꯭ꯔꯤꯀꯣ ꯃꯌꯥꯝ. ꯁꯤꯅꯤ. ꯂꯩꯔꯦ. ꯁꯣꯝ ꯁꯥꯏꯠꯀꯤꯗꯤ ꯀꯩꯁꯨ ꯌꯥꯝ ꯍꯦꯟꯖꯟꯅ ꯀꯩꯅꯣꯕꯨꯗꯤ ꯇꯧꯗ꯭ꯔꯤꯀꯣ. ꯁꯤ ꯏꯁꯤꯡꯁꯤꯗꯤ ꯍꯧꯖꯤꯛꯁꯨ ꯀꯪꯗꯔꯦ ꯍꯥꯏꯐꯦꯠ. ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯄꯨꯗꯤ ꯅꯣꯡ ꯂꯦꯞꯄꯝꯃꯦꯕꯀꯣ ꯃꯌꯥꯝ. ꯑꯗꯣ ꯍꯧꯖꯤꯛ ꯁꯤ ꯐꯤꯕꯝꯗ ꯂꯩꯔꯤ. ꯑꯗꯒꯤ ꯁꯤꯅ ꯕꯨꯕꯣꯟ ꯂꯥꯛꯄꯅꯦꯕꯀꯣ. ꯕꯨꯕꯣꯟ ꯁꯤꯗ ꯂꯩꯔꯦꯀꯣ ꯃꯌꯥꯝ ꯕꯨꯕꯣꯟꯁꯦꯀꯣ. ꯑꯗꯩꯁꯤꯅꯤꯀꯣ, ꯁꯤꯅꯤꯀꯣ. ꯄꯨꯔꯥ ꯀꯨꯞꯁꯟꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦꯀꯣ ꯅꯣꯡꯅꯀꯣ. ꯅꯣꯡ ꯉꯥꯛꯇꯅꯤꯀꯣ. ꯁꯤꯅ ꯁꯨꯝ ꯉꯁꯥꯏ ꯂꯥꯛꯄ ꯂꯝꯕꯤꯗꯨꯒꯤ ꯁꯣꯝ ꯁꯥꯏꯠꯇꯨꯅꯦꯕ, ꯔꯥꯏꯠ ꯁꯥꯏꯠꯇꯨꯅꯦꯕ. ꯔꯥꯏꯠ ꯁꯥꯏꯠꯁꯤꯗꯤ ꯃꯌꯥꯝ ꯏꯁꯤꯡꯁꯦ ꯌꯥꯝꯃꯦ ꯍꯥꯏꯇꯥꯔꯦꯀꯣ. ꯍꯥꯏꯐꯦꯠ ꯀꯥꯈꯠꯂꯝꯃꯦ. ꯉꯔꯥꯡ ꯅꯍꯥꯟ ꯀꯩꯁꯨ ꯁꯨꯃꯥꯏꯅ ꯇꯧꯍꯧꯗꯕꯅꯦꯕꯀꯣ. ꯑꯗꯣ ꯅꯣꯡꯁꯦ ꯂꯦꯞꯇꯕꯤ ꯆꯨꯕꯗꯒꯤ ꯁꯨꯃꯥꯏꯅ ꯇꯧꯕꯅꯦꯕ. ꯁꯤꯗ ꯂꯩꯔꯦ ꯃꯌꯥꯝ. ꯈꯠꯂꯦ. ꯁꯤꯅꯤꯀꯣ ꯃꯌꯥꯝ. ꯁ꯭ꯋꯥꯏꯐꯥꯎ ꯀꯥꯈꯠꯂꯦꯀꯣ. ꯐꯖꯅ ꯁꯤꯒꯁꯦ ꯑꯥ ꯃꯊꯛ ꯌꯧꯔꯝꯃꯦꯀꯣ. ꯑꯩꯈꯣꯏ ꯂꯧꯕꯨꯛꯀꯤ ꯍꯥꯏꯇꯥꯔꯦ, ꯂꯧꯕꯨꯛꯀꯤ ꯑꯥ ꯃꯈꯥꯗ ꯂꯩꯔꯝꯃꯤꯅꯦꯕ ꯁꯦ. ꯅꯣꯡꯁꯤꯅ ꯂꯦꯞꯇꯕꯒꯤ ꯃꯔꯝ ꯑꯣꯏꯕꯗꯨꯅ ꯏꯁꯤꯡꯁꯦ ꯑꯗꯨꯝ ꯍꯦꯟꯒꯠꯂꯛꯑꯦꯕꯀꯣ. ꯍꯧꯖꯤꯛꯄꯨꯗꯤ ꯉꯥꯏꯍꯥꯛ ꯂꯦꯞꯄꯦ. ꯑꯗꯣ ꯆꯤꯡꯃꯤꯅꯁꯤ ꯑꯗꯨꯝ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯃꯨꯛ ꯆꯨꯔꯛꯄ ꯀꯅꯥ ꯈꯪꯅꯤ. ꯁꯤꯅꯤ ꯃꯌꯥꯝ ꯁꯤꯅ ꯇꯨꯔꯦꯟ ꯂꯣꯝ ꯅꯠꯇꯦꯀꯣ. ꯇꯨꯔꯦꯟ ꯂꯣꯝꯗ ꯅꯠꯇꯦ. ꯇꯨꯔꯦꯟ ꯂꯣꯝꯒꯤ ꯑꯃꯨꯛ ꯎꯠꯂꯛꯀꯦ ꯃꯌꯥꯝꯗꯣ. ꯁꯤ ꯍꯥꯟꯅ ꯎꯠꯂꯛꯄꯅꯤ. ꯑꯩꯈꯣꯏ ꯊꯣꯛꯂꯛꯄꯩꯔꯣꯝꯗ ꯍꯥꯟꯅ ꯎꯠꯂꯛꯄꯅꯤ. ꯁꯤꯗ ꯂꯩꯔꯦ. ꯁꯤꯗꯁꯨ ꯍꯥꯏꯐꯦꯠ ꯀꯥꯔꯝꯃꯦ ꯏꯁꯤꯡꯁꯦ. ꯃꯌꯥꯝ ꯀꯩꯅꯣꯅꯤꯀꯣ, ꯍꯥꯏꯗꯤ ꯏꯁꯤꯡꯕꯨ ꯆꯥꯎꯔꯗꯤ ꯑꯐꯕ ꯑꯝꯇ ꯂꯩꯇꯦ ꯍꯥꯏꯇꯥꯔꯦꯀꯣ. ꯍꯥꯏꯗꯤ ꯍꯟꯗꯛꯀꯤ ꯅꯣꯡ ꯈꯨꯆꯨꯁꯤꯁꯨ ꯌꯥꯝ ꯍꯦꯜꯂꯦꯕꯀꯣ. ꯍꯟꯗꯛꯀꯤ ꯅꯣꯡ ꯈꯨꯆꯨꯁꯦ ꯍꯥꯏꯗꯤ ꯂꯦꯞꯇ꯭ꯔꯦꯕꯀꯣ. ꯂꯦꯞꯇ꯭ꯔꯦ ꯍꯥꯏꯇꯥꯔꯦ. ꯁꯨꯡꯂꯦꯞ ꯂꯦꯞꯇ꯭ꯔꯦ ꯆꯨꯕꯁꯦ. ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯊꯣꯛꯂꯛꯄꯅꯤ ꯃꯌꯥꯝ. ꯁꯤꯗ ꯂꯩꯔꯦꯀꯣ. ꯍꯧꯖꯤꯛꯁꯨ ꯅꯣꯡ ꯂꯩꯔꯤꯀꯣ ꯃꯌꯥꯝ. ꯅꯣꯡꯇꯅꯤꯀꯣ. ꯁꯤꯗ ꯂꯩꯔꯦꯕꯀꯣ ꯉꯁꯥꯏ ꯀꯥꯞꯄꯛꯄꯗꯣ. ꯃꯌꯥꯝꯁꯤꯅ ꯀꯩꯒꯨꯝꯕ ꯅꯣꯡꯁꯤꯅ ꯀꯩꯒꯨꯝꯕ ꯂꯦꯞꯇꯕ ꯇꯥꯔꯒꯗꯤ ꯁꯤꯒ ꯏꯁꯤꯡꯁꯦ, ꯁꯤ ꯏꯁꯤꯡꯁꯦ ꯄꯨꯔꯥ ꯃꯊꯛ ꯄꯨꯔꯥ ꯁ꯭ꯋꯥꯏꯐꯥꯎ ꯀꯥꯔꯛꯇꯣꯏꯅꯦꯕꯀꯣ. ꯃꯐꯝ ꯃꯇꯣꯟꯐꯥꯎ ꯀꯥꯔꯛꯀꯅꯦꯕꯀꯣ. ꯂꯝꯕꯤꯁꯦ ꯆꯠꯄ ꯌꯥꯔꯣꯏꯕꯀꯣ. ꯑꯗꯨꯅꯤ. ꯁꯤ ꯂꯩꯔꯦ. ꯁꯤ ꯁꯣꯝꯗꯩ ꯆꯦꯜꯂꯛꯄ ꯏꯁꯤꯡꯗꯨꯅꯤꯀꯣ. ꯉꯁꯥꯏꯒꯤ ꯁꯣꯝꯒꯤ ꯏꯁꯤꯡꯗꯣ.
ꯂꯩ ꯃꯌꯥꯝ ꯅꯣꯡꯁꯦ ꯂꯦꯞꯀꯗꯕꯗꯤ ꯃꯥꯟꯗꯦꯀꯣ ꯃꯌꯥꯝ ꯅꯣꯡꯁꯦ ꯑꯗꯨꯝ ꯇꯣꯏꯅ ꯆꯨꯔꯛꯀꯗꯕ ꯃꯥꯜꯂꯦ ꯁꯤꯅꯤꯀꯣ ꯃꯌꯥꯝ ꯅꯣꯡꯁꯦ ꯆꯨꯔꯗꯤ ꯅꯣꯡ ꯍꯥꯏꯕ ꯅꯣꯡꯁꯦ ꯃꯌꯥꯝ ꯆꯨꯔꯗꯤ ꯑꯐꯕ ꯑꯝꯇ ꯑꯣꯏꯗꯦꯀꯣ ꯃꯌꯥꯝ ꯑꯗꯨꯅ ꯅꯣꯡꯁꯦ ꯆꯨꯕꯤꯗꯅꯕ ꯃꯌꯥꯝ ꯄꯨꯟꯅ ꯈꯨꯔꯨꯝꯃꯤꯟꯅꯁꯤ ꯏꯁꯣꯔꯕꯨ ꯑꯗꯨꯅ ꯃꯌꯥꯝ stay safe ꯍꯥꯏꯅꯤꯡꯉꯤ ꯃꯐꯝꯗꯒꯤ 이싱ꯁꯦ ꯃꯌꯥꯝ ꯃꯊꯪ ꯑꯗꯨꯝ ꯎꯠꯆꯔꯛꯀꯦ ꯃꯌꯥꯝ 이싱ꯁꯦ ꯀꯩꯅꯣ ꯍꯥꯟꯅ ꯂꯩꯔꯝꯃꯤꯕ ꯃꯑꯣꯡꯗꯨꯒꯤ ꯍꯥꯏꯔꯨꯔꯒꯗꯤꯀꯣ ꯌꯥꯝ ꯁꯥꯊꯤꯅ ꯍꯦꯟꯒꯠꯂꯦ ꯍꯥꯏꯇꯥꯔꯦꯀꯣ 이싱ꯁꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯁꯤꯒꯤ ꯂꯝꯕꯤꯁꯤꯒꯤ ꯍꯥꯏꯇꯥꯔꯦ ꯌꯥꯝꯅ ꯍꯦꯟꯒꯠꯄꯗꯣ ꯑꯣꯏ ꯁꯤ ꯂꯩꯔꯦꯀꯣ पूरा मपान मोनी को चली जगह में हेंगल साथी नहीं हेंगल को में ada zoom tahu yang ni lei ko sini ma'am do horen ꯑꯩꯈꯣꯏꯒꯤ ꯕꯟꯗꯥꯔꯄꯨꯔꯁꯦ ꯃꯌꯥꯝ ꯀꯣ ꯑꯗꯣ ꯕꯟꯗꯥꯔꯄꯨꯔꯁꯦ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯇꯨꯔꯦꯟꯒꯁꯨ ꯅꯛꯅꯩꯌꯦꯕꯀꯣ ꯇꯨꯔꯦꯟꯒꯁꯨ ꯅꯛꯅꯕ ꯈꯨꯟꯅꯦꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯇꯨꯔꯦꯟ ꯂꯣꯝꯒꯤ ꯃꯥꯏꯀꯩꯒꯤ ꯇꯨꯔꯦꯟꯒꯤ ꯏꯁꯤꯡꯗꯨ ꯑꯃꯨꯛ ꯌꯦꯡꯍꯜꯂꯛꯀꯦ ꯑꯗꯣ ꯃꯊꯪ ꯑꯗꯨꯝ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯕꯧ ꯑꯗꯨꯝ ꯌꯦꯡꯕꯤꯌꯨ ꯃꯌꯥꯝꯁꯦ ꯂꯩꯔꯦ ꯁꯤꯅ ꯀꯩꯅꯣꯒꯤ ꯕꯟꯗꯥꯔꯄꯨꯔ ꯃꯦꯟ ꯂꯩꯀꯥꯏ ꯏꯃꯥ ꯄꯥꯟꯊꯣꯏꯕꯤ ꯃꯐꯝꯗꯨꯅꯦꯕꯀꯣ ꯏꯃꯥ ꯄꯥꯟꯊꯣꯏꯕꯤꯗꯒꯤ ꯑꯗꯥꯏ ꯈꯔ ꯀꯥꯏꯕꯗꯨꯅꯦꯕꯀꯣ ꯂꯝꯕꯤ ꯁꯤꯗ ꯂꯩꯔꯦꯀꯣ ꯁꯤꯗ ꯂꯩꯔꯦꯀꯣ ꯇꯨꯔꯦꯟꯅꯦꯕꯀꯣ ꯁꯤ ꯇꯨꯔꯦꯟꯁꯦ ꯑꯥ ꯃꯈꯥ ꯂꯩꯔꯝꯃꯤꯅꯦꯕꯀꯣ ꯃꯌꯥꯝ lere sini ko pura naksale ko adi am khada lere mini ko sija background jam lang sile mem aduki matik chawre ko singi pura sina wang ai tare ko wang mathak songi son dane ba ko do si ja am kha lere mini adu ka ko chawre school le ko school ni ko adai mela kai gi school aduki matik chawre ko mem singi yamna mathak kare ai dai makhada pura makhada leini ko kuidriba ko makhada le hobudo 2 days 3 days chubada dum nongje amathak kare ai dai singi ko turen le मैम वीडियो से हर स्वाद लसीजरगे जो वीडियो सिनी मैम इसिंग चावगी हाइतारेको बंद्रापुरगी थागलपनी मैम इसिंग चावरे सिनी सुमाय तवे जो याम हेंजननाबुदी चावबुदी नत्रै दोइसु मैम तुरेन नकपनिना तोप तोप कोन मैम तुरेन नकपसु लैगो मैम अदो सेक्शन व्यू से जो मैम मसीगिदी वीडियो से नुंगाइबिरगदी वीडियो से लाइक शेयर अमसुंग सब्सक्राइब तौसनबिरमो अदुगा मैम गिदमक्ता मथंगी वीडियो अमु मथंगी वीडियो नुंगाइबा सिदे इसोना वीडियो नुंगाइबा माबा पुदुन लाक्चगे मसीगिदी तां स्वाइदा काइनासी